Lauksing wari channel na ahan mamaktada ikokno na khoiramjari. Kolkata da thokiba Dr. Nupigi case adugi makha tarakpada suspect oiriba Sanjoy Roy hariba nupa sida CBI na interrogation tawba matamda tholakhiba paukhum kaya ama wari kaya ama do mayamda ikhudol tamjage wari si liba matamda khitang thengda garga su mayamda ina achumdu liningdana mayam yari makai aina pau ida yengaga taraga wari asi semjabani takhatjabani ado mayam sigi wari je aina mapung ama punjalaga mayam da aina khudol tamjabani sida soikhiba lankhiba yaurga su mayam na amuka hana aibu ngakpiu haiduna ahanba maktada Lauksing wari channel na ikokno na khoiramjari wari se hausi mayam wari se taraba matungda kari phauge habdusu mayam na comment section da haibiramo aduga mayam wari se taraga khangminasi kadaibu yamna summi amsung lali habdo karigumba aina liriba wari sida soikhibi yaurgasu mayamna ngakpiu haiduna amuka hana haijari mayam wari se hausi let's diving CBI na makhata na interrogation tawba matamda suspect oiriba Sanjoy Roy hariba nupa asi thodok thoiba mafam aduda mahak leirami aduga mahaki mobile phone su track tawba matamda hariba location aduda leirami haiduna chapchabi proof ko loina na CBI na mayamangda haibdi mayamangda wa thamkhre mamangi video da su haikre thodok thoiba mafam adudagi mahak chakraba matungda hospital adudagi chakraba matungda mahak yu fulda ngauduna Kolkata police ki 4th battalion gi berek amada mahak tumduna leirami habsi mamangi video da su ai haikiba leire ado mayam sigi video asidagi su anoba khangba yaba mayam khangminase numit adugi numidang pung 3 dagi mari khare helakpa phawba CCTV footage ta Sanjoy Roy asi seminar hall gi manakta mahak koisa chattuna leirami atopa CCTV footage amada Sanjoy Roy na hospital adugi patient amaga thengnaramba aduda CCTV footage adugi video footage adubu khara lauthokuna patient aduda uttuna yenghalami yenghaliba patient adusu atai kananate mahaki mamanaba civic volunteer oiba Sorop ki hek manawpani habasi wahang pahong sathaba matamda Khangba Ngamkhre Sorop ki manawpada video adubu yenghanba matamda Sanjoy Roy ni haina mahakna hairakki matam aduda khudongthiba nangkhrabi Dr. Momita gi postmortem gi report su laklami report aduda su numit adugi pung mari khare helakpa matamda mahak laikhidabani habasi mayek sengna report aduda irami maramdi postmortem aduda Momita gi numidang pung 12 mu khare helakpa matamda mahak sak khibanina timing aduda postmortem tawba matamda mahak pung mari swaida thokhibani habasi postmortem tawba matamda pung kaya gi matungda sikhibano habasi khangba ngamlami maram asina Dr. Momita asi pung mari swaida sibani habasi mayek sengna khangba ngamami wari asibu makha sathrakpoina Sorop ki manawpana Sanjoy Roy ni haibasi police ta hairagasu Sorop nadi Sanjoy Roy bu police na fanabagi damakta thiri haibasidi madi khanglamde sigi manung jida Sorop na Sanjoy Roy da ayuki chak chanabagi damakta hospital da phone tawduna kaurami Sanjoy Roy su lambi da lakli haiduna khumlami matam aduda ngaihaki matungda Sorop ki manawpana Sorop da phone tawduna asumna hairami Sorop baya Sanjoy Roy si hospital asida thoiba case asigi matangda mahak police na fadorgi koithi thiribini haiduna Sorop ki manawpana Sorop ta hairami manawpana hairakpa wa adu taba matamda Sorop pungak ngami asigi matungda Sorop na chak chamina naba hairamba adu tokthoklaga Sanjoy Roy da hospital asida thokliba thodo asigi matangda nangbu police na fanabagi damukta koithi thire habasi Sanjoy Roy da Sorop na hairami Sorop na Sanjoy da haiba matamda Sorop pungak ngaklami madudi Sanjoy Roy na Sorop ta hoi ai yenglage haiduna mahaki phone adubu thamlami matam aduda Sanjoy Roy chak chaba laktabida mahak amuk yu thakpa chatlaga Kolkata police ki 4th battalion da bairekta amuk chatlaga amuka hanna chatlaga mahak tumchalami sigi matungda police na Sanjoy Roy bu track tawduna haiba jaga adudagi 4th battalion berek adudagi yu fulda ngauduna mahak tumduna leiramba adudagi mahak phakhibani police na Sanjoy Roy pharaba matungda Sanjoy Roy na police ta mahakna masagi maral adu yam thuna yajarami aduda sunatana mahakpu phasi tawnabagi damakta phawba police ta hairami haiba sing asi numit adugi wada nate nongalaga mahak
CBI na interrogation makata na tawba matamdasu hairibo wahayising asi mahak sijanarami aduda sunatana mahak ki maithongda awaba nungaitaba amata ubagi sakfam amata uramde mahak yamna normal oina interrogation tawba matamda wahang pohong chathaba matamdasu mahak yam normal oina masagi maral asi yam thuna yajarami hairiba maral asi mana yam thuna yajaram liba asi manungda politics ki oiba wari kaya ama laibra aduga aso sang kayam yawbno hairiba case asida mahakna yam thuna sumaina yathorakliba aduga mana losannaba mawong ama tawribasi yamna chingnaningai oiba wari amani habdi postmortem kaya amada thokliba thawdo asi mi amatangna tawba nate habsi postmortem ki report kaya amda hai khrabani adubu mahakna masa mathanda mana tawjabani kainaga yam thuna yathoraklibasi yamna chingnaningai oi hauji fawba chapchabi asini yawi asi yawi habdi chapchabi proof kaloina nadi fangbadi ngamdri sigi wa makha tarakpada sanjoy roi gi mamanaba sorof tasu CBI gi team na interrogation tawrami interrogation aduda sorof na thodok thoktingai gi mamangda sanjoy roi ga makhoi ani pulami 8 August ki numita Arjikar hospital da mahaki manau nupa asi anaba amagi damakta admit tawrami haiduna su CBI gi team da interrogation asida sorof na hairami sorof na manau pabu admit tawbagi timing asi 8 August ki nungthil gi pung ani makhai mukta ba matamda mahak admit tawrami adugi matungda mahak amuk yumda hankraba matungda mahak numidangi pung mapanga makhai khare helakpa matamda mahak hospital da amuk lakhi sorof na manau pagi manakta leiringai gi matam aduda Sanjay Roy su mafam aduda sorof ki manau pagi manakta laklami aduga makhoi hum ngahak wari sanarba matungda sorof amasung Sanjay Roy manau pagi anaba adu ngahak yenglamlaga haibdi ngahak sanglamlaga makhoi ani yu thaknabagi damakta hospital adudagi thoklaklami makhoi ani na yu thaklaba matungda Sanjay Roy amasung sorof North Kolkata gi red light area Sonagasi da chatlami aduga sorofti Sonagasi gi hairiba jaga sigi sadong yonbi nupi amaga room amada changduna mahak awa potharami adubu Sanjay Roy di mapanda leptuna sorof pungaiduna leirami maramdi Sanjay Roy Sonagasi hairiba room asida phangde haiduna mapanda leptuna mahak ngaiduna leirami sorof Sanagasi hairiba room asidagi thoklaklaba matungda makhoi ani atopa red light area Chetala kauba jaga asida chatnabagi damakta amuk khanarami aduga hairiba jaga asida makhoi ani amuk chatlami Sonagasi dagina Chetala faubagi arapa asi kilometer 15 muk lapami hairiba red light area asi South Kolkata da lai makhoi ani 8 August ki ahing aduda Sanjay Roy gi bike ta tongduna chatlami hairiba jaga asidasu Sanjay Roy room amata da changamde adubu sorofti amukka hanna mafam aduda room aduda changduna mahak amuk laiki CCTV footage ta Sanjay Roy na mahaki bike manakta leptuna phone da wari sanaba adu urami phone da wari sanariba adusu video call hoina magi girlfriend amaga wari sanarami hairiba girlfriend asida mahakna matam aduda mahaki girlfriend gi private photo video tharao haiduna hairamba adusu wari asida yaurami CBI na hairiba wari asigi matangda Sanjay Roy da hangba matamda Sanjay Roy na mahak numit aduda paisa amata yaudabagi changdabani haiduna khumlami adubu CBI na mahakna hairiba sing asigi wa sibu thajaramde maramdi thokliba thawdo asigi matangda mahak khanduna hana lairibra maramdi asigumba jaga asida chatlaga mahakna karigidamakta enjoy tawdribano mahakna chatkena chatlaba matungda asugumba mahakna changdribi maramse karigino karigumba changlamba thoklagadi hairiba thawdo asi thoklamdabasu yai haiduna mamangda sorofna haigibasu lei hairiba thaba asi mahakna pre plan hoina makhoi manungda pre plan hoina tawduna lairibra haiduna su chingnaba mayam ama lei sida sunatana principal Sandip Ghosh fawba hojik wahai ama mungang tawduna magi mathaktaju interrogation kaya ama sathari adu sunatana magi mayumda CBI na raid kaya ama sathari asigi matungda makha tarakpada sorofta CBI na makha tana interrogation tawba matamda sorof asi bike thoba haite haiduna hairami maramdi yu phana ngauraga su mafam red light area jaga ani sida chatpa matamda
yu phanayam ngauragasу Sanjay Royna gari asi adum thauduna chatlami maramdi Soraf gari thau haitabnina mahakna gari adum thauduna chatlami haiduna makhata bawadasu khumlami makhoi ani red light area sidagi halaklaba matungda hospital da yauraklami adubu Soraf ti hospital da manau pagi manakta changnabagi da makta tawbu matamda mahakna Sanjay Roy da mahak 4th Battalion gi police station aduda chatkadrana hangba matamda mahak chatkani hairamlaga haiba 4th Battalion police station Kolkata gi police station asida chattabida mahak hospital da changgiba asi Sorafna khanghawi haiduna makhata ba wari kaya ama hairaki Sanjay Roy hospital aduda changkhraba matungda mahak hospital adugi 4th floor suba trauma center operation room asida changlamlaga mahak seminar hall tana chatkirami case asida CCTV footage ta uribasi Sanjay Roy na changkhiba matamda mahaki neck band bluetooth yanki aduga mahak pung 3 dagina pung 3 khare helakpada changkhibaduna mahase 30-40 minute muk tholakide aduga mahakna tholakpa matamda mahaki ngasai yalaga changkhiba neck band gi bluetooth adusu yawrakide aduga haiba seminar hall gi room adudagi magi footprint aduga magi fingerprint mayam ama thengnaki aduga magi mayumdagi su ret chathaba matamda mahag I taibagi dress amasung mahagi khumukta I taiba adu mahagna tongkhiba dress mana setkhiba dress amasung mana tongkhiba CCTV da ukhiba dress maktu mayumdagi phangki aduga sida sunatana room adudagi yamna chingnaningai oiba mi amatang nataba atopasu thengnaki adubo wari asi kamai tawge ha matamda hairiba seminar hall gi room asida aduyam thina thodok yamna taba yaba habidi mayamna thoiba thodok aduda aduyam koina moi khoini phudana chaidana otana naidana tawrido karigi damakta CBI na haije karigi damakta makhon mawa amata tadribano haiduna hairami kaigino habidi hairiba seminar hall gi thong asi hanadagi magi akhoi thong lok tawnaba locker che te hai ado karigi damakta seminar hall duda tawriba thabok do tadribano aduga sigi singnaningai oibasi kamai tawge ha matamda hairiba seminar hall asida nattaba nagi nakangi akhoi rest room akhoi tumnabagi damakta room lei adugi nakan duda hoina thabaksi pangthoba matungda mahakse siraba matungda haiba seminar hall sida mahakse chingjallaga muk thambra asini asugumba chingnaninga yam oiba ama lei adubu 9 August ki numidang ahingda mamangi video da thakhiba aina truck amada mi ke am holaga laga haiba hospital sida mathomram khangdana changaga kaya tui mayam thokhaliba du evidence mayam muthalibra kaino question mayam hangkhibdo sungumba wari kaya ama hujikse tholakpagi mawongda lai haiduna akoi CBI gi team na su hairi aduga ngasai gi seminar hall room aduda thong su pa thong locker su taw ya da aduda aduyam sathina otpa naiba tawroga kanamtana makhon ta da badu seminar hall da hatpa mande atopa room amada mahakse hatu oba matungda pusalaga seminar hall room da thamba mali haiduna su pau se thami hauju ki ano pau da ngarang nahan gi pau da kai haige habada court puthora kanda Sanjay Roy je o khongai kappaga mana hujik se kai haige matamda maje hujik ma tumbagi matam khar pibiu continuously mangonda CBI na interrogation taw matamda maje hujik ware masaje ware aduna maje kai dawni khoni khanbam khangdre aduna maje tumbagi matam khar pibiu aduga thoiba thodok simana tawbanate ama thajadragasu ma polygraph test tawbiu kholona mana hayado polygraph test haibjidi hanadagi already maje pakhatlaga thakatla leibanina haujikti mangona tawba matamda polygraph test tawba matamda sapmanarani kaimta khangba ngamroi halidi madi pura pakhatla thakatla leigrabanina hanadagi dum heartbeat kai ka dum question ama he hom ta dum wanga leirabanina madi sapmanarni aduna khangba ngamroi aduna si onkhalakpagumba ama mali adubu tawgadabu ma kaisu chenbasu yaroi haiba CBI jina yamna niyom niti na ina chumna tawraga di ma chenba yaroi amasung Sandeep Ghosh ex principal asiju haujik mangonda yamna interrogation yam makhatana chathari aduga mayamdasu dum ai hapa yaba video dum hapsarake aduga hujiki oinadi sigi pawsi leiri makhata ba paw lakpa matamdasu mayamda mu haijarake ado matang sida
wari asi loisanjage makha taba yaurpa matamda mayamda mu khudol tamjage adubu wari se liba matamda soikiba lankiba yaurugsu mayamna ngakpiyo aduga mathangda wari nungai ba atopa thagacharake loksing oiba yaba akogi isilinaw kogi lamdam sida leiriba isi isal mayamdasu loksing oiba wari mayam puduna laksage ado ngasigidi matang sida kainana ba yathang lojari